Khunja Singla Tatana Frisking Chataduna Harassment P Haibawa Dagi Khoisaw Naraba Khunja Singna Kamjong District Kasom Kulen Block Manung Chanba Hongbai Kulda Laiba Sam Rifles ki Outpost Thomjinduna Chauna Amang Thok-Hankhre Kasom Kulen Block Fauduna Chatliba Imphal Myanmar Burma Road ta Assam Rifles na Khunja Singh Chatok Sasin Tawbada Tatana Frisking Chataduna Harassment P Haiduna Hongbai Kulgi Khunja Singh Nangasi Nungtil Khongjang Changsin Bada Assam Rifles ka Muknarakpadagi Thodok Asi Thokibani Pawsi ki matung inna Hongbai Kulga Thangnaba Kulda Yum Sanaba Trakta Timber Purakpada Assam Rifles ta Thingduna Thambadagi AR Amasung Khunja Singh Marakta Tension Wangkhalaki Maduna Maram Oiraga Khoisaw Naraba Khunja Singh na Assam Rifles ka Muknaki Adubu Assam Rifles ki Maikaidagi tear gas Amasung Leaf Bullet Fauba Kaplakpadagi Khunja Singh adu Hena Asawba Poklaktuna Force Asigi Outpost Thomjinduna Amang Thok-Hankhre Hairi Nakalamaromda Fibamadu Lakshinduna Hena Pamdaba Thodok Thoktanaba Fungyare Sigi MLA Leishio Kaishingsu Thodok Thokfum da Laktuna Timber Purakpa Truck Adu Thok-Hankhre Haiki Aduba Assam Rifles na Yadabadagi Loinana AR gi officer amaga Awai Akum Taunaki MLA gi Maikaidagi Timber Purakpa Thingliba si AR gi Mathau Nate Manipur Lainga ke Forest Department gi jurisdiction da Laibani Haiba Wafum Thamki Khunja Singh nasu Assam Rifles ki Outpost adu Lauthok Naba Akan Mamong da Takshinki Policy file Tawbu Fawbada Makhatana Ka Hena Pamdaba Thodok Thokibagi Pawdi Leite